Akashvani Imphal, Wahengbam Rajesh Pau Pachari, Ahambada Maruba Pau. Manipur COVID-19 positive over Miki Masing Yankai Mapan Sure, Housing active case Masing Yankai Matoi Oiri. Awang Nopoki Atay Rising the COVID-19 positive over Masing no Mogi Hengalagli, Amasung, Lebak as the COVID-19 and Nabadi Pabisang, Sada Nipum Durom Yore. Manipur COVID-19 positive over Migi Masing Yankai Mapan Sure, Housing active case ki Masingna Yankai Matoi Oiri. IDSP Manipur State Surveillance Officer Dr. L. Tomsa Kumana Topasero Madhai, Ngarang Mioy Ohum discharge Toki Bagalona, Housing Power the Mioy Nipandi Naba Pabadagi, Mayum the Halan Cray. Housing Mioy Kulumdoina Infagi Rimsta Aduga Mioy Kunipana Infagi Zenimsta Langley. Zenimsta Ngarang sample Sanga Marpu test over the Punamak negative Oiki, Rimstana Puna test, Submari, Marfudra Matoi Pang Toki. Ngarang kaktada truck driver amasung handyman samapan ani amasung misam sanga marfumapan screening toki masigi manung de Imphal airport mioi sanga tara manga screening toki serol aduna makata na hai hauzik puna mioi lising tara sahum humudra quarantine center sing the lady Naga People's Front Manipur State Unity President amasung Tamai Kendragi MLA Wahengbam Niumai ngarang Raijagi Cabinet Mantri oina wasak lokre Imphagi Raj Bhavan ngarang pangthokiba thoram amada Raijapal Dr. Nazma Heptulana Sri Wahengbam Nimaibu thabak paiba amasung aron bangapagi wasak loki Raija Sarkar ki IAS officer sing na paiba bibag sing hongdo honjing tawre Raija ki Chief Secretary Dr. J. Suresh Babu na thokpa cherol amadhai Housing Additional Chief Secretary Forest and Environment amasung DG SAT pariba Dr. Suhel Akhtarna Additional Chief Secretary Rural Development and Panchayati Raj amasung DG SAT paragani Hana Additional Chief Secretary Rural Development and Panchayati Raj Fishery Relief and Disaster Management amasung OSD Manipur Bhavan Delhi gi Pamparamba M.I. Khana Additional Chief Secretary Fishery Relief and Disaster Management Forest and Environment amasung OSD Manipur Bhavan Delhi gi Bibag Singh Pairagani Delhi degi ngarang passenger lising matsatru kuntra matoi puduna Jiribam Railway Station da thunglakiba akanaba Shramik Rail Gari ngasi ayuk pung 3 adwaida Jiribam Railway Station thadokre Masi Delhi degi lakiba anisuba rail gari ni amaromda Jaipur degi akanaba rail gari ama ngasi ayuk anganba pung 3 minute kuntra manga adwaida Jiribam Railway Station da thunglare Masi tharaga Jiribam Railway Station da thunglakiba akanaba Shramik Rail Gari kunmathoi sure Rail Gari thunglariba asigi yenglaga District Administration na ngasi ayuk pung 10 phawba Jiribam gi mafam kharada curfew thamkre Lockdown amasung curfew gi chana kalon thugai ba mioi sing police na phaba leptri ngarang su raija asigi tongan tongan ba mafam sing degi police na mioi sanga Humpunipan amasung makoina tongpa gari samri nipu humdoi phagaki raijagi additional DGP LO na thokpa chero raman hai pharba mioising astigi lupa lising humpumapan chahum kuntra fine oina thianki Youth Affairs amasung Sports amadi Water Resources Mantri Letpau Hakipna Bharat Myanmar ngangkhai paring da leiba Molcham Police Station amasung akoiba da leiba mafam sing haktheng na satuna yengsingkre numin inigi khongsat aduda mantri na mafam sing aduda COVID-19 ga mari leina na lokal iba sexual thorang singsu yengsingki mahangna kulgi kulakpa amasung khunja singa unaduna tangai fadana changba polam sing kusinaki amasung PMGSY gi makhada paikaliba lambi sembagi thabak thoram su yengsingki Amuk hanna hangtokiba Molcham Police Station gi thabak thoram su mahangna yensingki khongsat aduda mahang hai Molcham Police Station nauna hingat anba asina border seal tawbada amasung aina amasung shanti raksa ngakpada hena phagat anba ngamlagani Police Station asigi awarpa sing yengsingani hairaduna mahang hai COVID-19 laisa chandorokpa thingnaba honabada sarkar na ngangkhai paring sing thingjanbagi thabak chatharakpani mahangna Molcham Kul amasung tin nampauda solar dam singsu yentokki Assam Rifles ki 10 Opal Battalion na lupa koti kaya marungi mabal oigadaba ainiyadaba narcotics ki polam packet humputaruk pare. More degi Imphal tamna thawrakiba car amada puduna lakpa polam sing adu 10 Opal da leiba check post phakibani pharba polam sing amasung mioi sing adu 10 Opal police station da sinakre. Amaromda Fairjol jila da thokiba lambi gi khudongtiba amada soklaba mioi sing da Assam Rifles na mateng pangkre. Haukiba sagolsen numita oil tanker amaga car amaga thengjinnabada mioi taruk asok apan nangki. Pradhanmantri Narendra Modi ki anirak suba tamgi tarani thoi suba pungningi wa man ki baat akasbani gi thongda hayeng ayuk pung 13 da sandokani Pradhanmantri ki pungningi wa asigi hek matungda Manipuri gi wahantok akasbani Imphal na sandokani Pradhanmantri ki man ki baat ki Manipuri wahantok asi numit asimaki numidang pungni panda su sandokani dialect singdana matangi numita sandokani paugi marakta na break ama
COVID-19 ga mari leinana khangan jaba khara sapun siznaduna yamdrabada second kun changna khutsa toina hamdokpiu mioi khuding makna yumdagi chathokko matamda suksoi soidana mask upiyu mafam sadana loktin sitpiganu office hospital amadi meeting mafam singda social distancing haibadi mi amaga gi marakta yamdrabada meter amagi arapa thambiyu lok khuba laiho horaba amadi soru honbada waraklaba loinana COVID-19 ga mari leinana ka hena pungning wakhal sontharaklaba amadi leitafam khanglaktaba yauraklabadi COVID control room gi phone number 1800345381 call tobiduna akupa marol tanabiu loinana district singi oina akupa marol khangbining labadi district singi control room da phone tobinaba khanganjari aujenjari ba National Health Mission Government of Manipur tabiriba pawasi akashbani Imphal ligini awang nongpoki atay raise singda COVID-19 positive oibagi masing nomo-nomogi hengalagli. Meghalaya da nauna miyoy taruk amaga positive oiba tengnare makoy sing adu atay raise singda panduna lerambadigi handakta raise adu da halakpani. Makoy Maharashtra, Bengaluru, Nongsu Bengal amasung Chennai dagi halakpa ngaktani. Amarom da Assam da nauna positive oiba miyoy marfumapan tengna kibaga loinana auzik phawda raise da positive oiba migi masing lising amakun mari sukre. Raija da hojik active case sanipan marfudrani thoi leiri mioi sama kunmanga naba phaduna mayum da halankre mioi marina leikidre Tripura da nauna positive oiba mioi tara amaga su thenare ngarang khakta da mioi samapan tara manga test tauki Haksel amasung yai yumbal mantraloy na hari lebak as da COVID-19 nabadi phabagi chang sa da nipunithoi dasmik nipan mapan yaure mioi lising humbudra mathoi sama mangana naba pare haukiba numinini asida mioi lising ahum samri taramari naba phaki aduga mioi lising taret samri humpu tarukna nauna positive oiba thenaki hari basi bharat COVID-19 license sandorki badigi khwaidagi masing yamna positive oikibani masige loinana lebak as da hauji positive oiba migi masing lak ama lising humpu manga satret marpudra mapan yaure haukiba nirminini asida mioi chamaga humudra manga laikidre masi tharaga hauji phawda laina asigi laikidaba migi masing lising mari satret taruk sure Imphal ngasi phongma pawse singi marwe pawsing gedama hauji Wahengbam Washington lere Washington Thagatari Rajesh Wahengbam Newmai Mantri oina wasak lokhiba COVID-19 ganova case mari lakhiba amade discharge tawkhibana singba pawna ngasi Imphal phongba pawse singi marwe paw oiri NPF KNMLA Wahengbam Newmai bu ngarang Rajapal Dr. Nazma Heptulana Cabinet Mantri oina wasak lokhibagi paw photo konana pawse ayambada ahanba headline tawduna phongnari masiga loinana Sri Newmai na phongdokhiba wafam CM na sinarapa portfolio harauna logani amasung Mantri ama oina chingtam khaidena mathong ningthina tawgani haibasisu pawche singda phongnari ireibaktadi Wahengbam Newmai Minister oina wasaktuna awatpa masing mention kre center na khanghalakpadagi NPF na Mantri ani phangkre haina ahanba headline tawri Mioi mari nauna COVID-19 positive oikhiba amadi mioi ahum naba phaduna discharge tawkhibagi paw pongna phamda hanba headline tawri pawasi People's Chronicle dasu phongli positive oiba mari hengatuna punna yankai mapal sure ani phaduna hospital dagi discharge tawkhibadagi phakhiba taret sure yankai ni thoi active oiri haiba pawna Sangai Express ki Manipuri amadi English edition animakta headline tawri pawasi iraipak naharugi thogdang sanalaipak huyalan paw amasung Manipur Mail dasu headline tawri Lockdown 5 ki guidelines sing kari komthokpa amadi thingjin khigadaba haiba wahanga loinana Griha Mantri Amit Shahana Pradhan Mantri Narendra Modi unaduna lockdown gi matangda Raija singi suggestion sing khanghan kre haiba pawsu Sangai Express English ta ahanba headline oidi Water Resources amasung Youth Affairs and Sports Mantri Letpau Haukipna Sandel Jilagi Molcham Police Station Yangshin Kiba amadi Police Station asi hingat hanbana Myanmar border da Santi thambada mateng oigani haiba Mantri Wafam Isel Express ta headline tawduna phongli COVID-19 sandorakpana marab oiduna pawse sing phong balepna kiba natraga masing hantarakpa amadi pawmi masing hantarakpada Indian Journalists Union IJU na nungnangba phongdokre haiba wafam Imphal Free Press ki headline pawama oiri lockdown ga mari leinaba atai pawsingda lockdown gi matam sangdokpagi wafam ngasi lauthok labayai lockdown chayol ani amaga muk sangdok labayari Lockdown 5 ta ayamba dukan sing hangba yahan gadori haibina singba pawse singi ahan balamaida phungnari Rajesh
Thakachari Washington Aroibada Maroiba Pau Manipur COVID-19 positive oiba migi masing Yankai Mapan Sure Haujik active case ki masingna Yankai Matoi Oiri Awang Nompoki Atai Raja Singda COVID-19 positive oibagi masing Nong Nomogi Hengalagli Amasung Lebak as the COVID-19 Nabadi Pabagi Sang Sada Nipu Humdoirom Yaure Pau Loisare